ngàn ba pha ba da rồi warong ngàn ba he pha ba da mama wai thawai pha ga Lechana ma'am khramjari ma'am hono ko ngasi je pudana lagle ano video ma ma'am adudi nahan sangonje numitam ya hima singna protest ama tawki madudi ngasi tang tare jaugle ado nahan mangkiba tang kun manga November ki tang kun manga Leimokong army camp dagi mangkiba laisam kon babu ngasi phawda haji phawda mahum khangdana leidi haji phawda thiba phangdri asi matangda ima singna naidi yamna janingdaba adi habdi ko laisam kon babu asi Assamgi Silchar haiba Gosaipur maham dadu dagini do ngasi phawda manglak pasi da Assamgi Hemanta Biswa Sharma CM na wam ta machit amta ngang da base yamna yaning do su phongdok lei ado adugulona na NIA na yamba korongan bada case tawsulak pasi yaning do su phongdok lei aduri mam tahan bijrak अभी जो लैमखोंग के एमईएस के अंदर में जो काम करने वाला लाइसम कमल बाबू वो कहाँ का है? असम का है, सिलचर का है। तो असम का गवर्नमेंट क्या कर रहा है? मणिपुरी है बोल के छोड़ दिया है क्या उसको? ये तो असम का गवर्नमेंट का भी रिस्क है ना। ये हेमंत बिस्वा क्या कर रहा है अभी तक? ये भी तो उसका असम का मणिपुरी है, तो ये एक्शन किस लिए नहीं ले रहा है? आप लोग भी थोड़ा आंखें खोल के देखो। ये असम का मणिपुरी है, लेकिन आपका आदमी है, ये असम का वासी है, इसलिए आप भी थोड़ा दिमाग लगा के क्या करना है, कौन सा एक्शन लेना है वो आप लीजिए। ये आराम भाई कोई अंडरग्राउंड नहीं है या यूजी ये ग्रुप वो ग्रुप कुछ नहीं है। कुकी लोग जो मर्जी वो लोग करता है, उसका कोई एनआईए कुछ नहीं करता है। किस लिए करो हम लोग का ये जो करो? आराम भाई का चीफ को किस लिए वो लोग पकड़ने के लिए एनआईए भेजता है? ये किस लिए भेजता है वो लोग? ये मणिपुरी लोग का सब मार के वो लोग खुश रहेगा क्या? ये सेंटर को भी सोचना चाहिए। अभी हम लोग इतना तकलीफ में है। हम लोग का देखो 6 आदमी पकड़ लिया, सब बच्चा है, 8 महीना का बच्चा तक को वो लोग काट के मारा है। कोई एनआईए जाके वो लोग को पकड़ा है क्या? कुकी मिलिटेंट को कोई नहीं पकड़ रहा है, कोई एनआईए नहीं है। और अभी जो लैमखोंग में एमईएस के अंदर में कॉन्ट्रैक्ट में काम करने वाला उसको भी लाइसम कमल को भी अभी पकड़ के अभी तक उसका जिंदा है या मुर्दा है कोई ढूंढ नहीं पा रहा है। अभी तक आर्मी क्या कर रहा है? अभी सेंटर क्या कर रहा है? और किस लिए एनआईए बेस के हम लोग का आराम भाई का तेंगोल के चीफ को पकड़ने के लिए इतना वो लोग इतना इंटरेस्ट किस लिए है? वो लोग किस लिए हम लोग के अगेंस्ट में खड़ा हो रहा है? हम लोग मणिपुरी है, हम लोग भी इंसान है, बर्दाश्त का हक होता है। हम लोग का बर्दाश्त सब खत्म होगा ना, तब पता चलेगा सेंटर को हम लोग भी इंसान है। ऐसा मत करो, हम लोग रेस्पेक्ट कर रहा हूँ सेंटर को। हम लोग भी इंडियन का सिटीजन है, हम लोग ये दूसरा देश का नहीं है, हम लोग भी इंडिया है, हम लोग भी मणिपुर है, नॉर्थ ईस्ट के अंदर में है मणिपुर। तो थोड़ा सा कुकी क्या है? ये कुकी लोग कौन होता है? वो लोग पाल पोस के सेंटर फोर्स सब वो लोग की साथ में देखे हम लोग को क्या समझ रहा है? मार के वो लोग सब यहाँ पे कब्जा करेगा, ये नहीं होगा, कभी नहीं होगा। जब तक मैरा पाई भी होगा ना, ये वो लोग का कोशिश कभी कामयाब नहीं होगा। अदुगा मसु मैरा भाई इमा सिंगना प्रोटेस्ट तौगिबा डिमांड तौगिबा एनआईए ना केस तौरपा आराम भाई की चीफ याम्बा कोरोंगानबा कोरोंगामदा तौरपा केस अदु हंदोकदबनी हाइदुना प्रोटेस्ट अमा चथकी अदुसु मैम जिंगंजरके मैम अदुसु जिंगनसी केसकी मांगरिबा लाइसम कमल बाबू अदुबा मतमदा Lại ông phun nó phun bơm máy ra phải đi lô, càng áp máy ra phải đi lô, thầm đi. Lại một cái máy ra phải đi lô cơ, một trăm này đó ra. Máy ra phải đi lô, không có không có máy ra thế này là tiền toàn là tiền vàng
केस पाली बासे कोरोना बखमन की मदद का ये ना केस पाली बासे महिला की रैली से पंकज चबनी महिला की रैली से पंकज चबनी मरम्बी कोई माना के सरकार कोई येผ้าเนี่ยผ้าไม่ยากเลยअभी हो अभी कोई स्लोगन आओ मत समझा ले ले मत को ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯤꯗꯒꯤ ꯏꯃꯥꯁꯤꯡꯅꯁꯨ ꯑꯌꯥꯝꯕ ꯀꯣꯔꯧ ꯃꯥꯟꯕ ꯐꯥꯕꯒꯤꯗꯃꯛꯇ ꯀꯣꯏꯊꯤ ꯊꯤꯔꯤꯕ NIA-ꯁꯤꯡꯅꯁꯨ ꯑꯌꯥꯝꯕ ꯀꯣꯔꯧ ꯉꯥꯟꯕ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯄ꯭ꯔꯣꯇꯦꯁ ꯉꯁꯤ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯦꯡꯅꯁꯤ ꯉꯥꯟꯕ ꯏꯆꯥꯕꯨ ꯐꯥꯕ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯇꯝ ꯈꯨꯗꯛꯇ ꯍꯟꯗꯣꯛꯎ ꯍꯟꯗꯣꯛꯇꯕ ꯌꯥꯗꯦ ꯀꯣꯔꯧ ꯉꯥꯟꯕ ꯐꯥꯕ ꯌꯥꯔꯣꯏ ꯏꯆꯥ ꯐꯥꯕ ꯌꯥꯔꯣꯏ ꯃꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯉꯩ ꯀꯣꯔꯧ ꯉꯥꯟꯕ ꯃꯥꯡꯕ ꯌꯥꯔꯣꯏ ꯀꯣꯔꯧ ꯉꯥꯟꯕꯅ ꯍꯦꯛ ꯐꯥꯕꯗ ꯃꯃꯥ ꯑꯩꯈꯣꯏ ꯁꯤꯗꯣꯛꯀꯅꯤ ꯑꯩꯈꯣꯏ ꯂꯩꯅ ꯀꯣꯔꯧ ꯉꯥꯟꯕ ꯐꯥꯕ ꯌꯥꯔꯣꯏ ꯀꯣꯔꯧ ꯉꯥꯟꯕ ꯈꯨꯃꯟ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯐꯥꯕ ꯌꯥꯔꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯗꯣꯛꯈꯣ ꯈꯣꯡꯉꯥꯛꯄꯁꯨ ꯐꯥꯕ ꯌꯥꯔꯣꯏ ꯈꯣꯡꯉꯥꯛꯄ ꯐꯥꯔꯕꯗꯤ ꯃꯃꯥ ꯑꯩꯈꯣꯏ ꯁꯤꯕ ꯀꯤꯗꯦ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯏꯆꯥ ꯑꯃꯠꯇ ꯃꯥꯡꯕ ꯌꯥꯗꯦ ꯀꯣꯔꯧ ꯉꯥꯟꯕ ꯈꯨꯃꯟ ꯐꯥꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯗꯦ ꯀꯣꯔꯧ ꯉꯥꯟꯕ ꯐꯥꯕ ꯌꯥꯗꯦ ꯈꯣꯡꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯏꯆꯥꯁꯤꯡ ꯐꯥꯕ ꯌꯥꯗꯦ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩꯗ ꯃꯆꯦꯠ ꯑꯃꯠꯇ ꯀꯥꯏꯕ ꯌꯥꯗꯦ ꯃꯆꯦꯠ ꯑꯃꯠꯇ ꯀꯥꯏꯕ ꯌꯥꯗꯦ ꯑꯃꯠꯇ ꯏꯆꯥ ꯏꯁꯨ ꯃꯥꯡꯕ ꯌꯥꯔꯣꯏ ꯀꯣꯔꯧ ꯉꯥꯟꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯉꯩ ꯃꯃꯥ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯂꯩꯒꯅꯤ ꯇꯧꯔꯤꯕ ꯏꯔꯥꯡ ꯃꯌꯥꯝꯁꯦ ꯃꯃꯥ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯉꯝꯃꯛꯇꯔꯦ ꯀꯔꯝꯅ ꯉꯝꯒꯅꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤ 8 ꯍꯥꯠꯄ ꯃꯤꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯠꯂꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯣꯛꯄꯤꯔꯛꯑꯣ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯣꯛꯄꯤꯔꯛꯑꯣ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤ ꯂꯧꯔꯁꯦ ꯑꯆꯧ ꯑꯁꯥꯡ ꯀꯌꯥ ꯂꯣꯜꯂꯅꯨ ꯂꯣꯟꯅ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯅꯤꯡꯇꯝꯕ ꯑꯣꯏꯖꯔꯒꯦ ꯁꯦꯟꯇ꯭ꯔꯦꯜꯗꯒꯤ ꯀꯥꯏꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯃꯣꯗꯤꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯀꯔꯤ ꯌꯦꯡꯕꯤꯔꯛꯏꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯦ ꯀꯔꯤ ꯌꯦꯡꯕꯤꯔꯛꯏꯒꯦ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯂꯩꯔꯤꯕ ꯅꯪꯒꯤ ꯃꯣꯗꯤ ꯂꯩꯀꯥꯏꯗꯨꯅꯁꯨ ꯀꯟꯅ ꯃꯅꯤꯄꯨꯔꯗ ꯀꯨꯝꯃꯒ ꯀꯜꯂꯛꯑꯦ ꯂꯥꯟ ꯀꯜꯂꯗꯤ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯀꯣꯏꯖꯈ꯭ꯔꯦ ꯌꯦꯡꯕꯤꯔꯛꯄ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯉꯁꯤꯁꯨ ꯐꯥꯎꯗ ꯃꯣꯗꯤꯅ ꯀꯔꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤ ꯇꯥꯔꯛꯏ ꯀꯟꯅ ꯂꯥꯟ ꯊꯣꯛꯅꯔꯕꯗꯤ ꯃꯥ ꯆꯩꯅꯥꯗ ꯀꯣꯏꯔꯦ ꯂꯟꯗꯟꯗ ꯀꯣꯏꯈ꯭ꯔꯦ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯝꯇ ꯌꯦꯡꯕꯤꯔꯛꯄ꯭ꯔꯣ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯂꯩꯕꯥꯛ ꯃꯨꯟꯒꯦ ꯇꯧꯕ꯭ꯔꯥ ꯀꯣꯔꯧ ꯉꯥꯟꯕ ꯐꯥꯕ ꯌꯥꯔꯣꯏ ꯀꯣꯔꯧ ꯉꯥꯟꯕ ꯍꯦꯛ ꯐꯥꯕꯗ ꯃꯃꯥ ꯍꯣꯏ ꯊꯋꯥꯏ ꯊꯥꯒꯅꯤ ꯀꯤꯗꯦ ꯑꯩꯈꯣꯏ ꯀꯣꯔꯧ ꯉꯥꯟꯕ ꯏꯆꯥ ꯃꯇꯨꯅ ꯑꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯃꯥ ꯃꯌꯥꯝ ꯂꯩꯔꯤꯉꯩꯗ ꯀꯣꯔꯧ ꯉꯥꯟꯕꯗ ꯀꯦꯁ ꯂꯩꯔꯤꯕꯁꯦ ꯊꯣꯏꯅ ꯑꯖꯥꯛꯄ ꯃꯇꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯌꯨ NIA-ꯅꯁꯨ ꯐꯥꯕ ꯌꯥꯔꯣꯏ NIA-ꯅ ꯐꯥꯒꯦ ꯀꯣꯔꯧ ꯉꯥꯟꯕ ꯐꯥꯕꯗꯤ ꯃꯃꯥ ꯑꯩꯈꯣꯏꯗ ꯂꯣꯏ ꯐꯥꯎ ꯂꯣꯏꯅ ꯐꯥꯒꯗꯕꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯂꯣꯏ ꯍꯥꯠꯇꯣꯛꯑꯒ ꯁꯤꯕꯁꯨ ꯌꯥꯔꯣꯏ ꯃꯃꯥ ꯑꯩꯈꯣꯏ ꯂꯩꯔꯒ ꯀꯔꯤꯒꯤ ꯁꯤꯗꯣꯔꯤ ꯏꯔꯩꯕꯥꯛ ꯀꯟꯗꯣꯔꯤꯕꯅꯤ ꯏꯔꯩꯕꯥꯛꯁꯦ ꯃꯥꯡꯕ ꯌꯥꯗꯦ ꯖꯤꯔꯤ ꯂꯩꯕꯥꯛ ꯃꯥꯡꯒꯗꯤ ꯃꯅꯤꯄꯨꯔ ꯁꯤꯈ꯭ꯔꯦ ꯑꯩ ꯂꯧꯔꯣ ꯃꯅꯤꯄꯨꯔ ꯂꯩꯇ꯭ꯔꯦ ꯖꯤꯔꯤꯕꯨ ꯍꯦꯛ ꯃꯥꯡꯉꯕꯗꯤ ꯖꯤꯔꯤꯗꯁꯨ ꯀꯨꯀꯤꯅꯁꯨ ꯃꯨꯟꯕ ꯌꯥꯔꯣꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯎꯕꯤꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯖꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯖꯔꯁꯤ ꯑꯗꯨꯗꯤ ꯀꯥꯏꯅꯃꯤꯟꯅꯔꯁꯤ ꯃꯌꯥꯝ